ngasi numida waram phongkiba tongan Manipuri siphongsing amasum thokkiba thawdo wathoksingi maruoibi I pausing mayamna thamjagi ahanbada kanglaipak ki mairadi lakusaraga kokomigi tim ama jiribamna thungduna mafamdugi miyamga unatuna wari sanakhre relief camp singi phibam yengsingkhre Coordinating Committee on Manipur Integrity Kokomigi team among ngasi Kanglup anigi irang thokliba jiribam district thungkhre Tim masina jiribam hek thungbaga mafam adugi tongan maira paibi lupsing amadi sangstan kyaga punna faminadana wari sanakre loidana haujik jiribam da thokliba Kanglup anigi weba akan birang asigi matang miyam punna thengna minana bigi matang su wa khanakre haidi presna pama pawgi matung inadi kokomigi team maduna jiribam da leiriba Paumi sing amadi maira paibi ima sing lup sing amadi tuan sangstan kyagi miyoi singa loinana jiribam gi tuan mafam da hangliba relief camp sing da koina satuna yengsingkre loinana kokomi gi maikedi gi relief camp sing da leiriba miyam da sana thaknaba polam kya su mating pangkre haidi amarom da jiribam da pam da hingsa gi thawdok thoktana ba security gi akan ba section thorang lokhat pangokre Nauna jiribam district ki SP oina thawpuri ba Pradip ki Luchingba khada district asigi tuan ba irang thokpa yai haibigi singnaba leiba mafam singda security force sing sangsinduna ngaksen bagi thabak su sa thabakre loidana CM gi advanced security team gi Luchingba oiriba ahanba Manipur Rifles ki CO Dr S Ibomsa gi Luchingba khada su akan ma section thrang thabak lokhat pa hokre haidi atopa pawmana NISPC na Loktak ki ising yam na seasonaba hiyan kibadagi Loktak Live Irrigation ki pam Hawks number 1 di ising pangdrek. National Hydroelectric Power Corporation NISPC na lay matakta tarabay na seasonado na ising seasonaba hiyan kibadagi Loktak Live Irrigation LLI ki pam Hawks number 1 ki intake reservoir ising bayatre. Masina LLI gi maru oiba canal sing ising thaba yadabadagi LLI gi canal sing ising piriba labuk singda ising phangdabadagi haujik law ubagi thabak pakatpa yadana leiri hana sigumba leiruraba LLI project assistant minister N Beren akan bamiyeng sangdun amu hingkaran gibani adu hauji lainga sigi matamda LLI asigumba lehanbiganu haina Loktak Live Irrigation Farmer Development Association ki chairman and Sanazawana Pauxi sida phungdurakni Pauxi na hai hauji LLI ki pump house number 1 ki intake reservoir da ising sing yada duna LLI ki mari lena ba canal singda ising thaba leptuna leiriba sigi matangda Manipur lenga ki mari lena ba officials na NISPC da contact tawbiduna LLI gi ising thaba yana ba atuba matamda hona biyo loidana lomi sing hauzik labuk de ising phangdabagi law ubu yana duna leiriba siko hona na ba hona biyo haidi pausina makha taribadi NISPC amadi Manipur lenga ki LLI project ka Loktak ki ising giana na ba ngasi maru oina ningthaukhong power channel gi oiba discharge capacity 58.8 Qmac ki manungda 42 Qmac na power gi oina laimatak to sizinaraga 16.8 Qmac 600 Qsec na LLI project ki irrigation gi ising gi saru oiribani adubu LLI gi phangpham tokpa ising gi saru compromise tawbagi mong da laibirigi LLI gi ising phangdaduna lairiba si Manipur lenga ki water resources department akan mamiyeng sang biwaidi pausin hai LLI gi ising phangdabadagi hauji LLI gi maru oiba canal sing ising piduna law unaba thorang tawriba lokham singda hauji law honba amadi law lingbagi siraba matam sida thabak amata pakat pa yada duna lairi ising gi mathau atuki matik tari Loktak ki ising leina ising phangdabadagi LLI gi thabak punamak fail oibigi fibam da haus lairi athuba matam da Imphal side amadi Moirang side ki oina leiriba canal sing ising thabiduna lobuk de ising phanganduna mai pakna law uba yanbiu Manipur thokliba Kanglup anigi lana sina mara moiduna mamang sahida law pari dising yang khairom law pan ngamdun toki maduna hauzik lan manung oirabasu LLI na konba lawfam singda ising phanganduna law pana na bo honabana khwaidi gi afabu oigani haidi makhasa tharakpo ina to papamna laikhidrabi zemika gi imung manung na LMG na angamba sel amadi asa taki polam mateng pangkhre tabadi amna aki tu jungba thawdu am oina hawkiba jun taruk ki ayuk pung 3:30 rom taba matamda supna tangi class 6 khaktamak tamlibi school sakhibi sapam Jenika Devi sei 30 kawi nupi masa amabu sapam sabal laikai gi lambi maktada
Sapam Sarat Singa say Nifugutre Kobunupa and a Tamtina Hatkiba Taudo Light Minded Group MLZ Manipur Awang Mutak the Kandem Tobogolina Awaba Tahori be Imushida Nasi Ayu Group Asigi Mihut Kangbu Oman Satuna Asa Taxingam the Seal in a Lupali Sing Ohungi Mating Pankre Group Asigi Vice President Singtam Zibalata Amadi Brozen Tangzam Anina Lusingu Sakibanga Sigi Tangbang Kongsat Aduda Group Asigi Secretary Ojit Sorokabam Publicity Secretary Rakesh Naurem Finance Secretary Kunjesur Mangsatabam Assistant Surrender Ningombam Rameswar Alangbam Executive Member Birla Salam Marisobita Maibam PK Huirongbam Boynau Maibam Singba Maruipa Member Gas Saryaki Tangbang Kongsat Aduga Mari Lane Group Asigi Secretary Ojit Sorokabam Photo Kibida Aikoi Miyoiba Amaga Amagi Marakta Miati na Hatpi Tadok sa Tarakpasi Yamna Lebak Tiba Mani Kari Sukhangza Dribi Suknatangi Class 6 Tamak Tam Libi Mahiro Nupi Masama Bulambi the Ngairaga Yu na Tomlaga Hatkiba Tadosi LMZ na Kanyam Tawi Asumna Aikoi Miyoiba Mashil Ki Marakta Tolak Lavanina Pikli Ba Angang Sina School Kaba Madi Kumlak Pagi Matamda Mama Paoibis na section na Siena Biba Mataktai Asiguma Tadosi Maruena Sudana Nungai Pamba Nisa Saba Director Lasuraba Mihishina to one Matadoni. Asuguma Taudoxing a Siding out to Naba, Laikai Club Organization Association Singamadi. Drug addict oide Kangaba Mama Mapa Oibising Sumasa Sumungak Sendunatambu. Natragana Marilena Valangaki Department Drug Users Single Rehabilitation Center Tambu. Natrabadi Manada Sana Matat Amayalaga Lambita Angang Nasapangamarot. Asigumba Matau Asi Sakot Palamda Mamagi Matau Nati Haikianasu Pau Shida Palakli Auto Papamana Bompaka Helamiki Mayok the work at me pump satakre Mikung Nataba Yumlaka Bom Langsinduna Pakayan Kiva Taudopu Yaning di Hydrona Dharmalaya Social Welfare Center upon Mamera Pai Biluki member Hidang Mayum Ongbi Sushitrana Fundurakli Ngasi Impal East District Ki Manung Sanalaiba Rakapur Nahabam Basketball ground Dr. Mang Lambam Biramanigi Yumda Bom Langsinduna Pokhan Kibaki Tawong Yaning the Bafondo Kunasata Kiba Wakat Kongzang Sanction Mada Pongdo Kibani Ngasi Yaning the Bafondo Pogi Wakat Mipamadurus Saruk Yaki Wakat Mipamadura Susitra Nafondo Kibada Narano Midang Pung Tarekar Helakpa Duaida Sakang the Bamuishina Dr. Mang Lambam Biramanigi Yumda Bom Langsinduna Pokhan Kiba Tawdo the Yaning Day Housing Leba Sigitang Dulaita the Bapibam Amad Lady Bamatamashida Makol Tabada Miyam Kina to Lepam Kang than a lady penny. Pibamashida bomb Langsinduna Akia Kang to one basita Vigano. Bomb any Langshin Bada Amapokai Duna Gariam Maisaki Amadi Bomb Mamma Pokai than a Tadon Leramatena Kibani. Bomb Pokai Pamasita Pikliva Angang Anisu Sanadun Lady penny. Gariguma Lebuk Tiba Tola Badi Asiana Aso upon Yorangani. Mi Kung Natava Yumlak Asiguma Bomb Langshin Bagi Taudo Sita Vigano. Ngarang Taudo Sikana Karigitamak Taubono High Miam the Shango Pira High Kenesu, Paushi the Makatana Fundurakli. Atop Pau Madana Tabak Toramamadi Taudo Kuding the documentation Tauba Sitangai Fadabamani, Kagendra. Waitegi Puya, Sainarolgi Matana Mayexina, Iramduna Tamlamba, Si Malem Gimapam Kudimak the Isagi Satnabi Patap Lazava Furpamaoina, Saktoxaningani. Loina Manipur Tugliba. Irang Ashida Mari Lena Basi Sang Sing Putok to the Miam the Ashing Badukan and Bamatautai. Tabak Toramamari Taudo Kudig the documentation Tauba Sitangai Fadaba Manihaina, Manipur Human Rights Commission Game member Kangzam Kagendra Nafundokre. Department of Law Manipur University Amadi Manipur Human Rights Commission Napuna Sinduna Manipur University Gi Court Holder Sainarol and International Humanitarian Law Gimatang the Sinom Gueva. Kana Nainabigi Taram Amapangtoki with the Wapamasi Mang Fotokibini Magna Makataratun High, Pangto Liva Toramas Manipurgi Puari the Iduna Tamlam Lava, Sainarolgi Sana Kanglun Bunaina Vibisi Yam Apapakongta Mani. Housing Manipura Tok Livi Irang Asid Lushin Ge Hira with the Miam Puna Kana Naina Kangmina Babatate. Kariguma issue of Matogla with the issue to Hena Sakturak the Lushin and Nabokanagabani. Kariguma issue to Sakturakatara with the Lushin and Lushin Bawagani. Manipur Irang Ashishu, Horak with the Langan and Lushilam Lavadi. Miyam Asuk sound our Mayuk Namla, totally Irang Ashita Marilena Basi, Sansing Putok to the Miyam Ashing Badukan and Matautai. Tabak Toram Amadi Taudo Kuding the documentation to was Sitangai Fadava Amanaki. Toramadura Manipur University by Chancellor Professor N. Lokendra.
IGP Head of Investigation Division Mamta Wehengba, Manipur University ki Dean School of Social Science Professor T.S. Purnima, Manipur University Department of Law ki HOD Dr. Yumnam Premanda Susar Yakhenesu Paus the Makatari. Loshilak po na kangla pau ki editorial miyam ni special content wena miyam na thamjagi RSS ki Luchingba Mohan Bhagwat ki wapham kayam chumgadouribano Rashtriya Shyam Sevak Sangha RSS ki Luchingba Mohan Bhagwat na leba asida nauna siyam ki balengan ahan ba pekat balengakta Manipur lady Erang RSS loisinggadabani haina phongdoki ba wapham si BJP ki Narendra Modi na Luchingba NDA ki ahum super tam ki lengana ngakna satpra natrana satabra haibadu miyamna khangning nangainari Maharashtra ki Nagpur da ningtho kaba numita RSS ki trainee singda Luchingba sina wa ngangbada Manipur tangdu laitaba santi lakpa ngairak sahi ama pharakli state asi hokiba sahi tara tangdu laitaba lerapani adubu khanghaudana state asida namai sijunabagi thabak hengalaki Manipur thokliba thautoki matangda palladuna crime hingsa ki thabak sing thingba matawdai laidiba muknaba phibam asi ahanba madi Maruoiba pekat pathabak oina loisinggadabani haib wapham sing thamki Mohan Bhagwatana Manipur watho ki matana thamki wapham gi matungina BJP gi Narendra Modi na Luchingba ahum suba tam gi NDA lengana thabak to onthokna ba honaduna ehenba miyeng sanglakani haibagi thajabale adubu waroisin purakki mawong matawadu karamba phibamda purakadoribage haibadudi hauju phawgi oina kanamatana khangmangamdrabasu section na yengba amasum sienaba matawtai Wathok asigi waroisin purakpa matamna landaragniba foreigners in kuki jau narco terroristsingna makhoigi khongthang lankhre ngakpiyo haijarabadi Manipur gi miyamna makhoibu ngakpirakani thaje karigumba Manipur gi apunbagi saktamna singnaduna separate administration gi wapum pukhalakpa tarabadi yaroidaba madi hena sabu wathok oirakadaba oibana India government gi maikaidigi wapum asiga mari lenabu wapumda waroisin puraknaba honaba tawredabani India ki state ama oiriba Manipur si India ki FIBA nongna tindringai de sahi sa kya Asiatic sovereign country oiba maning ningthaupan leba oirakibani India lengan English ngamaga samapan ngani fuga mapana namfuda lokshin gibo oirabasu apun ba India ki pangal sakarpa amadi masak fajahanduna leirakliba mari thadatnaba hotnaroidabani India lenga ki ngasigi Luchingba singna English ngamaga samapan ngani fuga mapan Manipur matau kram lokshin ki matamadu ki Luchingba singna sathakiba aran banam fugi thawong amadi makoina tungda oirakadaba kari karambu wapham sing phongdok nakhibagi haibadu hangana puar history fagatuna yengbagi tangai katabalai makoibu sawanba yadi thiemduna thamgadabani haibu wapham sing phongdok nakhibagi iroinana Manipur da lal hobagi irang leitringai ki mangoindana Assam Nagaland amasu Manipur khaktada satnagadaba amoba law natragana draconian law haina khangnaba Armed Forces Special Power Act 1958 apaspa semkipani Lanmida mihat mipungi ahenba mapangal piwa ek asigi marumda lanmina lamdam asigi lanjadraba thawai kya hingthat thatuna mangan kiba madi nupi angang kya gi ikai kumnabra singnabada natana singnabani haidun faraga pukiba miyoi kya ngasi phawba langla langjin khangdan lari Lanmi gi miyot minagi saithing nanglaba imung sing victim family gi maike digi leba sigi khwai digi wangba royal sing Supreme Court asumbu well fangan minaba tamchina hatopi khraba miyoi lising amaga sangwa henwigi wata wok lady panamak sing asi leiban India government na Manipur gi miyamda akaba miyang yengmagi thawong makha chathaduna leirabadi kari phibam oirakadagi natragana Manipur gi apunba saktamda singnarakpa khudingmak mayoknaduna India gi apunbagi saktamda mai lakandanaba honabana phabara haibana singbasing adu khangna khongthangpham thoktabra habisni India government Manipur gi apunba saktam amadi miyamna politics sanaba lepana Luchingba asumba khongthang oigani India gi Luchingba Manipur gi yalomi singa saksu phije saksa nat ki satnabi madi hopam sakpham manadaba apiku furup amani hana hanthaba Miyeng yengbagi mahut furup asibu hena masak thokpa ohena ba honabana India gi apun masaktam mai lakhanda bangam gani thajai haujik thoklibi rang asigi waroisin prakna ba honabada Manipur gi miyamna thamoi soknaba amata tawredabani BJP bu mamai sumbada marueba thodang loriba RSS ki Luchingba Mohan Bhagwat ki wapham lengana Lumna Loubra nataga lodabra haibadu yengbatai ado haujikuni di miyam paus matang saru sinjarage mas miyam puna noba update ngaminasi